Praise the Lord. Ahanbamaktada yengbiriba amasung tabiriba ichilinausing iche ichalima pabungsing mayam punamakpu thamoidagi nungsiba amasung ikai khumnaba uchari loinana adomna leiriba adomna chatliba chatkadauba mafam pumnamakta phattabadagi athembagi amambagi pangaldagi amasung manung matam chadana asi anaba thokkadaubadagi kanbiba mapu Prabhu Jesu Christa ipana adombu ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯗꯒꯤ ꯐꯠꯇꯕ ꯃꯍꯥꯛ ꯑꯗꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯗ ꯁꯔꯒꯒꯤ ꯑꯣꯏꯕ ꯏꯪꯊꯕ ꯃꯄꯥꯜ ꯅꯥꯏꯗꯅ ꯍꯩꯊꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯤꯡꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯤꯔꯦꯀꯜ ꯑꯃꯈꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯠꯄꯤꯕ ꯑꯉꯛꯄ ꯃꯤꯔꯦꯀꯜ ꯑꯃꯈꯛ ꯃꯌꯥꯝ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕꯁꯤ Romans chapter 8 verse 11 ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯕꯨ ꯖꯤꯁꯨꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ hingathanbiba mahakki Thawai neikhoida leirabade Christa Jesubu asibasingge maraktage hingathanbiba mahak aduna neikhoida leiba mahakki Thawai adugi mapanna neikhoige siba naiba hakchangdasu hingba pebigani amen takraba ipagi ahingba wahina tariba adom punamakta fattabadagi ngakpiba oisanu adombu kanbiba oisanu asibana adomdagi manung matam chadana asibana adomdagi lapna Jesu Christana tanthokkiba oirasanu amen mayam aigi testimony asi mayam ai phongdoksage yamna angakpa testimony amani mayam handakse ekoi sida ekoi nong chubagi maramna amasung nong chuba matamda chumna dum chudaba ekhoigi nong yam khaga ꯑꯗꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯆꯨꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯃꯤ ꯑꯁꯤꯕ ꯃꯤꯁꯤꯃꯤꯅ ꯌꯥꯝ ꯊꯣꯛꯅꯔꯦ ꯉꯁꯤꯁꯨ ꯃꯤ ꯃꯔꯤ ꯀꯩꯅꯣꯗ ꯉꯥ ꯐꯥꯕ ꯃꯨꯁꯂꯤꯝ ꯃꯈꯣꯏ ꯃꯔꯤꯁꯦ ꯉꯥ ꯐꯥꯔꯝꯕ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯁꯪ ꯑꯃꯗ ꯆꯪꯉꯒ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯕ꯭ꯔꯖ ꯇꯥꯔꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯤ ꯑꯅꯤꯅ ꯈꯨꯗꯛꯇ ꯗꯦꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯅ ꯑꯃꯨꯛ ꯃꯦꯗꯤꯀꯦꯜꯗ ꯄꯨꯔꯒ ꯍꯥꯏꯇꯥꯏꯀꯣ ꯃꯌꯥꯝ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯌꯥꯝ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯣꯡ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯗꯕꯗ ꯈꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖ ꯇꯥꯕ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯁꯤꯃꯤꯅ ꯌꯥꯎꯅꯔꯦ ꯉꯁꯤꯇꯁꯨ ꯃꯤ ꯃꯔꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤ ꯑꯃ ꯁꯤꯔꯦ ꯉꯁꯤ ꯃꯤ 5 ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃꯨꯛ ꯕ꯭ꯔꯖ ꯇꯥꯔꯒ ꯁꯤꯕꯁꯦ ꯑꯁꯤꯒ ꯌꯥꯝ ꯊꯣꯛꯑꯦ ꯃꯌꯥꯝ ꯃꯁꯤꯗ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯃꯌꯥꯝ ꯑꯩꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯖꯩ ꯑꯩ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯥꯡꯖꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯣꯔꯣꯛꯇ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯍꯥꯡꯖꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯏꯆꯥ 3 ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯤꯗ ꯅꯣꯡ ꯃꯉꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯅꯣꯡꯁꯦ ꯃꯉꯩ ꯑꯃꯁꯨꯡ ꯃꯉꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯒꯦꯁꯁꯦ ꯑꯣꯟ ꯇꯧꯔꯒ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯧꯅꯕꯒꯤ ꯍꯥꯏꯅ ꯃꯍꯥꯛ ꯒꯦꯁ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯝꯃꯒ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝ ꯀꯣ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯒ ꯃꯣꯕꯥꯏꯜꯁꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯩꯁꯨ ꯂꯥꯏꯟꯁꯨ ꯃꯨꯊꯠꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯁꯨ ꯃꯝꯖꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯗꯤ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯑꯁꯤꯁꯨ ꯑꯃꯨꯛ ꯗꯥꯎꯟ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩꯅ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯐꯖꯅ ꯐꯪꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯁꯨꯃꯥꯏꯅꯒ ꯃꯊꯛꯇꯒ ꯊꯥꯡꯒꯠꯂꯒ ꯅꯦꯠꯁꯦ ꯐꯪꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩ ꯇꯧꯕꯅꯤ ꯃꯌꯥꯝ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯒꯦꯁ ꯍꯧꯒꯠꯅꯕꯒꯤ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯣꯡꯄꯣꯛꯂꯣꯟ ꯊꯪꯕꯗ ꯈꯤꯔꯀꯤ ꯑꯃꯈꯛ ꯄꯥꯜꯂꯦ ꯈꯤꯔꯀꯤꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯁꯦ ꯐꯖꯅ ꯇꯧꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯈꯤꯔꯀꯤꯁꯦ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯒ ꯃꯣꯕꯥꯏꯜꯁꯦ ꯑꯩꯅ ꯌꯦꯡꯉꯒ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯑꯩꯗꯤ ꯑꯌꯥꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯑꯩ ꯇꯥꯖꯩ ꯑꯃꯁꯨꯡ ꯑꯩꯅꯁꯨ ꯁꯦꯝꯖꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯀꯌꯥꯗ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯑꯀꯟꯕ ꯅꯣꯡ ꯑꯃ ꯈꯥꯛꯈꯤ ꯅꯣꯡ ꯈꯥꯛꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯣꯟꯒꯤ ꯑꯩꯒꯤ ꯔꯨꯝꯗꯤ ꯑꯃꯈꯛꯇꯅꯤ ꯃꯌꯥꯏꯗ ꯈꯤꯇꯪ ꯄꯥꯔꯇꯤꯁꯟ ꯑꯗꯨꯃꯥꯏꯅ ꯈꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯣꯝꯗ ꯒꯦꯁ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯍꯧꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ
ꯑꯩꯅ ꯁꯣꯝꯗ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯉꯒ ꯂꯩꯕ ꯑꯀꯟꯕ ꯅꯣꯡꯁꯦ ꯈꯥꯛꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯩꯒꯤ ꯅꯨꯄꯤꯒꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖ ꯇꯥꯕꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯄꯥꯏꯁꯜꯂꯒ ꯄꯣꯈꯥꯏꯕꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯝ ꯔꯨꯝꯁꯤꯗꯅꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯑꯩꯒ ꯃꯥꯒꯒꯤ ꯃꯌꯥꯏꯁꯤꯗ ꯄꯣꯈꯥꯏꯕꯅꯤ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯈꯥꯏꯕꯁꯤꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯉꯦ ꯑꯩ ꯅꯨꯄꯤꯁꯨ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯒꯠꯅꯔꯒ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯅ ꯌꯦꯡꯅꯩ ꯃꯌꯥꯝ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯦꯔꯀꯤꯗꯒꯤ ꯕꯣꯝ ꯂꯪꯁꯤꯜꯂꯒ ꯄꯣꯈꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯗꯨꯒ ꯁꯤꯕ ꯌꯥꯔꯕ ꯃꯌꯥꯝ ꯕ꯭ꯔꯖ ꯇꯥꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯦꯗꯣ ꯃꯥꯒꯤ ꯈꯤꯇꯪ ꯔꯦ ꯐꯪꯈꯤꯕ ꯐꯥꯎꯕꯗ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯕ ꯑꯗꯨꯒꯤꯗꯤ ꯑꯃ ꯇꯧꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯃꯅꯨꯡꯁꯤꯒ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯒ ꯃꯣꯕꯥꯏꯜꯁꯨ ꯑꯩ ꯅꯦꯠ ꯑꯣꯟ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯌꯥꯝ ꯑꯉꯛꯄ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯗ ꯄꯣꯈꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥ ꯒꯦꯁꯁꯨ ꯃꯥ ꯑꯣꯟ ꯇꯧꯍꯧꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯩꯁꯦ ꯅꯨꯃꯤꯠꯇꯨꯒ ꯑꯩꯅꯁꯨ ꯁꯣꯏꯕ ꯍꯥꯏꯖꯕ ꯇꯥꯏ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯄ꯭ꯂꯥꯛꯁꯦ ꯂꯣꯏꯅ ꯁꯠꯇꯣꯛꯍꯧꯗ꯭ꯔꯦ ꯄ꯭ꯂꯥꯛꯁꯦ ꯂꯣꯏꯅ ꯄꯥꯜꯂꯒ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯅꯦꯠ ꯐꯪꯗꯦ ꯍꯥꯏꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯑꯩꯅ ꯅꯦꯠꯁꯦ ꯐꯪꯅꯕꯒꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯒ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖꯁꯦ ꯇꯥꯒꯗꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯑꯩꯕꯨ ꯍꯥꯠꯇꯣꯛꯑꯝꯕ ꯌꯥꯕ ꯑꯩꯒꯤ ꯅꯨꯄꯤ ꯇꯨꯝꯅ ꯑꯩ ꯃꯥꯡꯉꯝꯕ ꯌꯥꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯖ ꯇꯥꯔꯛꯀꯗꯕꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯅꯥꯕꯗꯤ ꯑꯃꯠꯇ ꯄꯤꯗꯗꯨꯅ ꯑꯀꯟꯕ ꯕ꯭ꯔꯖ ꯇꯥꯒꯗꯧꯕꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯕꯗ ꯇꯥꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯗꯕꯒꯤ ꯃꯑꯣꯡꯗ ꯇꯥꯈꯤ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯖ ꯇꯥꯕ ꯍꯥꯏꯕꯁꯦ ꯂꯦꯞꯅꯁꯨ ꯑꯗꯨꯝ ꯁꯤꯕ ꯑꯗꯨꯒ ꯂꯦꯡꯗꯅꯁꯨ ꯁꯤꯕ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯁꯣꯔꯣꯛꯇ ꯂꯩꯖꯕ ꯗꯨꯀꯥꯟꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯒꯦꯁ ꯍꯧꯒꯠꯂꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯆꯧꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯒꯦꯁꯁꯦ ꯍꯧꯒꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯣꯕꯥꯏꯜꯁꯦ ꯈꯨꯠꯇ ꯊꯥꯡꯒꯠꯂꯒ ꯅꯦꯠ ꯐꯪꯗꯕꯒꯤ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯖꯗ ꯇꯥꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯁꯤꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯆꯥꯎꯅ ꯇꯥꯒꯗꯕ ꯕ꯭ꯔꯖꯗꯣ ꯃꯥꯅ ꯌꯥꯝꯅ ꯄꯤꯛꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯒ ꯇꯥꯍꯜꯂꯦ ꯑꯃꯁꯨꯡ ꯃꯈꯣꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯩ ꯄꯣꯈꯥꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯩꯗꯤ ꯂꯥꯛꯇꯦ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯃꯩꯁꯨ ꯂꯩꯇꯦ ꯂꯥꯏꯟꯁꯨ ꯊꯥꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯌꯥꯝ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯤꯜꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯎꯖꯍꯧꯋꯤ ꯄꯣꯈꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯀꯟꯅ ꯄꯣꯈꯥꯏꯕꯅꯤ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯦꯁ ꯍꯧꯒꯠꯇꯒꯤ ꯑꯩꯅ ꯁꯣꯝꯗ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯁꯤꯗ ꯄꯣꯈꯥꯏꯕꯅꯤ ꯃꯌꯥꯝ ꯍꯥꯂꯦꯂꯨꯌꯥ ꯃꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯕ꯭ꯔꯖꯅ ꯇꯥꯔꯒ ꯃꯥꯡꯍꯟꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯃꯍꯥꯛꯅ ꯀꯩꯁꯨꯝ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤ ꯕ꯭ꯔꯖ ꯇꯥꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯃꯣꯏ ꯃꯔꯤꯁꯦ ꯃꯤ ꯑꯅꯤꯈꯛꯅ ꯃꯣꯕꯥꯏꯜꯁꯦ ꯅꯦꯠ ꯑꯣꯟ ꯇꯧꯔꯒ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯃꯈꯣꯏ ꯃꯣꯕꯥꯏꯜꯗꯨꯅ ꯆꯤꯡꯉꯒ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯗꯥꯛꯇꯔꯅ ꯍꯪꯕꯗ ꯃꯈꯣꯏ ꯑꯅꯤꯈꯛꯅꯗꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯂꯣꯏꯅ ꯄꯣꯈꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯝꯕꯗꯒꯤ ꯊꯣꯛꯄ ꯌꯥꯔꯝꯕꯗꯒꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯄꯥꯅ ꯀꯟꯕꯤꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯑꯁꯦ ꯁꯥꯈꯤꯁꯤꯡ ꯑꯁꯦ ꯃꯌꯥꯝ ꯂꯣꯏꯔꯣꯏ ꯑꯩꯅ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯃꯥꯡꯗꯁꯨ ꯇꯦꯁꯇꯤꯃꯣꯅꯤ ꯀꯌా ꯑꯃ ꯑꯩꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕꯅꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯃꯤꯔꯦꯀꯜ ꯎꯠꯄꯤꯕ ꯀꯌా ꯑꯃ ꯑꯩꯅ ꯇꯥꯛꯊꯣꯛꯆꯈ꯭ꯔꯕꯅꯤ ꯃꯁꯤꯁꯨ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯔꯦꯀꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯕ꯭ꯔꯖ ꯇꯥꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯒ ꯃꯣꯕꯥꯏꯜꯁꯨ ꯑꯣꯟ ꯇꯧꯕ ꯒꯦꯁꯁꯨ ꯑꯣꯟ ꯇꯧꯅ ꯂꯩꯕ ꯇꯧꯕ ꯃꯇꯝꯗꯨꯗ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕꯤꯈꯤꯗꯕꯗꯣ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯃꯄꯥꯜ ꯅꯥꯏꯗꯅ ꯊꯥꯒꯠꯆꯩ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯊꯣꯛꯆꯈ꯭ꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯇꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯍꯟꯕꯤꯈꯤꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯤꯡꯒꯠꯈꯤꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨꯒꯁꯨ ꯍꯤꯡꯕ ꯄꯤꯕꯤꯒꯅꯤ ꯑꯃꯦꯟ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯟꯕꯤꯔꯒ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯝꯕꯤꯕꯅꯤ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯟꯊꯔꯝꯕꯗꯒꯤ ꯑꯗꯨꯝ ꯀꯞꯄꯗꯒꯤ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯕ
ꯃꯤꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤꯁꯨ ꯀꯟꯕꯤꯈꯤ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯨꯞꯄꯨꯔꯕ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯎꯔꯕ ꯑꯗꯨꯗꯒꯤꯁꯨ ꯀꯟꯕꯤꯈꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯀꯌꯥ ꯑꯃꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯒꯗꯧꯕ ꯑꯩꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯜꯆꯔꯗ ꯃꯅꯤꯄꯨꯔꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯜꯆꯔꯒꯤ GC ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯁꯦ ꯈꯔ ꯂꯥꯞꯄꯤ ꯑꯃꯁꯨꯡ ꯌꯥꯝ ꯁꯥꯡꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯇꯝꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯃꯩ ꯆꯠꯈꯤꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯃꯁꯨꯡ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯣꯔꯆꯁꯨ ꯂꯩꯇꯕ ꯏꯃꯝ ꯃꯝꯃꯕ ꯑꯗꯨꯒꯤꯗꯤ ꯇꯣꯔꯆꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯂꯥꯏꯠ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯒꯤ ꯏꯁꯀꯤꯟꯗꯨꯒꯗꯤ ꯑꯗꯨꯝ ꯎꯕ ꯏꯁꯀꯤꯟꯁꯤꯁꯨ ꯌꯥꯝ ꯉꯥꯟꯗꯕ ꯀꯤꯄꯦꯗꯀꯤ ꯃꯣꯕꯥꯏꯜꯅꯤ ꯑꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯑꯃꯝꯕꯗ ꯆꯠꯂꯒꯦꯗꯦ ꯍꯥꯏꯅ ꯂꯝꯕꯤꯁꯦ ꯃꯥꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯅ ꯃꯐꯝ ꯑꯃ ꯌꯧꯕ ꯃꯇꯝꯗ ꯑꯁꯤꯒꯗꯤ ꯑꯝꯇꯪ ꯃꯣꯕꯥꯏꯜꯁꯤꯅ ꯑꯝꯇꯪ ꯀꯥꯞꯄꯒ ꯌꯦꯡꯒꯦ ꯇꯣꯔꯆꯇꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯣꯕꯥꯏꯜꯁꯦ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯅ ꯈꯣꯡꯁꯦ ꯊꯥꯔꯒꯗꯧꯕꯀꯣ ꯈꯣꯡꯁꯦ ꯅꯥꯀꯜ ꯑꯃ ꯊꯝꯃꯒꯗꯧꯕ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕꯁꯦ ꯐꯥꯎꯔꯛꯄ ꯃꯌꯥꯝ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯟ ꯑꯃ ꯄꯨꯔꯥ ꯀꯣꯏꯁꯜꯂꯒ ꯃꯔꯥꯡꯕ ꯂꯤꯟꯅꯤ ꯃꯌꯥꯝ ꯑꯆꯧꯕ ꯂꯤꯟꯅꯤ ꯀꯣꯏꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯩꯖꯥ ꯇꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯣꯡꯅ ꯍꯦꯛ ꯅꯦꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯆꯤꯛꯑꯒ ꯁꯤꯔꯝꯕ ꯌꯥꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯂꯥꯏꯠꯇꯣ ꯀꯥꯞꯄꯒ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯐꯥꯎꯕꯤꯔꯛꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛ ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯄꯤꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯝꯕꯗꯒꯤ ꯁꯤꯔꯝꯗꯧꯔꯕ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯅ ꯆꯠꯄ ꯉꯝꯗꯕ ꯌꯦꯡꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯃꯥꯗ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯝꯃꯨꯔꯕ ꯌꯦꯡꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯎꯔꯨ ꯂꯩꯔꯝꯃꯕ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯆꯧ ꯕꯤꯁ꯭ꯋꯖꯤꯠ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯉꯝꯃꯔꯣꯏ ꯅꯪ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯥꯛꯇꯔꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯒ ꯗꯥꯛꯇꯔ ꯔꯥꯖꯨ ꯁꯥꯍꯥ ꯍꯥꯏꯕꯗꯨꯒ ꯄꯤꯔꯛꯑꯕ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯔꯥꯖꯨ ꯁꯥꯍꯥꯗ ꯆꯠꯄ ꯃꯇꯝꯗ ꯅꯪ ꯅꯊꯟꯇ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯄꯨꯔꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯁꯤꯔꯤꯌꯁ ꯑꯅꯥꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯏꯄꯥꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯣ ꯁꯤꯔꯅꯤꯇ ꯈꯜꯂꯒ ꯂꯩꯔꯝꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯔꯛꯄꯅꯤ ꯃꯌꯥꯝ ꯀꯟꯕꯤꯕꯗꯤ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ ꯑꯗꯣꯝꯕꯨꯁꯨ ꯀꯟꯕꯤꯕꯅꯤ ꯑꯗꯣꯝꯕꯨꯁꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯀꯩꯅꯣ ꯋꯥꯄꯥꯎ ꯑꯃ ꯁꯦꯝꯖꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯩꯅꯁꯨ ꯉꯝꯖꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯩ ꯃꯌꯥꯝ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯕꯁꯤꯗꯤ ꯍꯤꯗꯥꯛꯅ ꯐꯩ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯔꯝꯃꯦ ꯊꯥꯖꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜ ꯂꯥꯛꯏ ꯃꯌꯥꯝ ꯊꯥꯖꯕ ꯍꯥꯏꯔꯤꯕ ꯊꯥꯖꯕꯁꯤꯅꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯍꯥꯏꯔꯤꯕ ꯃꯤꯔꯦꯀꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯀꯥꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯈꯔꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯔꯨꯜ ꯑꯃꯁꯨꯡ ꯂꯣ ꯀꯌా ꯑꯃ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯍꯥꯏ ꯑꯩꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯌꯦꯜ ꯖꯥꯊꯪꯗ ꯂꯩꯕ ꯋꯥꯌꯦꯜ ꯖꯥꯊꯪ ꯑꯗꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯨꯡꯍꯟꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯣꯉꯥꯟꯕ ꯙꯔꯃ ꯑꯃ ꯁꯟꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯙꯔꯃ ꯑꯗꯨ ꯊꯨꯡꯍꯟꯕ ꯂꯥꯛꯄꯅꯤ ꯑꯆꯨꯝꯕꯗꯣ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕꯗꯣ ꯑꯩꯅ ꯊꯨꯡꯍꯟꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯗꯥꯛꯐꯝ ꯅꯥꯏꯅ ꯇꯥꯔꯒ ꯑꯩꯒꯤ ꯏ ꯊꯥꯗꯔꯒ ꯑꯩꯈꯣꯏꯕు ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯑꯅꯤꯃꯛ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨꯀꯣ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯃꯤꯀꯨꯞꯁꯤꯗ ꯐꯕ ꯌꯥꯏ ꯑꯗꯣꯝꯒꯤ ꯂꯥꯡꯇꯛꯅꯕ ꯃꯤꯀꯨꯞꯁꯤꯗ ꯀꯣꯛꯄ ꯌꯥꯏ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕꯗꯒꯤ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯑꯩꯅ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯆꯕꯅꯤ ꯏꯄꯥꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯗꯣꯝ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯗꯣꯝ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯎꯁꯪꯕꯤꯌꯨ ꯑꯩ ꯄ꯭ꯔꯦꯌꯔ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯍꯜꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯅ ꯐꯝꯕꯤꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯔꯤꯕ ꯏꯄꯥ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯄꯥꯅ ꯅꯆꯥꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯏꯄꯥꯅ ꯈꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯗꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯦꯟꯅ ꯐꯠꯇꯕꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯏꯄꯥꯒꯤ ꯊꯧꯒꯜ
ipagi achumbado ipagi nungsibado ipadi punamakini ipa dharma sandokpa lakpa nate tonganba dharma ama chatlu haiba lakpa nate ipabu thajaba magi aran khubam lei haibado hena hena phongdoksage ipana afaba wapau chatlu taibang malem punamakta chatuna taibang mi punamakta afaba wapau sandu thajaba amasung baptize daro mahakpu kanbigani Eshworna machanupa Jesu Christa bu thabirakpa machanupa Jesu Christa na miyoibagi damakta kalbarigi cross ta taduna siba machanupa na amuk hingatkiba matamda thajaba matamda lem naran khubam phange wayan badam khoi yauraroi neikhoide asibadinge hingbada lanthokle haiba Eshworgi afaba wapau hena hena phongdoksage mi pumnamak pap cheli amasung Eshworgi matik mangal sote Christa Jesu da leiba handokpiba dugi mapalna ibungo mahakki thaujalna mekhoibu lemna chumhanbi haiba ipadagi lakpa lem free salvation do hena hena phongdoksage ipa Eshwor thagachari Eshwor iramda manipur gi damakta haijari iramda manipur se ingthaba ipagi aningbagi matungina ingthaba lamdam uhenbi Eshwor kanasu asi naba biyahon biganu Eshwor aduga kuki chilnau sing che chelima pabung sing neikhoina tabiba taraga so haijage Jesu Christa mahakti nungsibani mahaki yathang adu ningsingbiu mahakna hai madudi aina neikhoida nobo yathang ama piri madudi neikhoina neikhoigi yumlon babu nasamakumna nungsiu haibana nasamakumna nungsiu nekhoi laman khumganu laman khumba Eshworgi ni aigini nekhoi laman khumganu jekna bana lamagadi pijau yekna bana khaurangagadi pithau nekhoi amaga nasamakumna nungsino haibagi nungsibado Eshworna adomgi nungda haithabiba oirasanu aduga adomda anoba lawsing thauna thawai singna sokpiduna phattabagi wakhal mihatbagi wakhal punamak Eshworna punamaktage Eshworna lauthokpiba oisanu aduga sargagi miyoising ohenba oisanu aduga maitei chilnau sing che chelima pabung sing Eshworna punamak punungsi adomgi damakta Jesu Christa na takibani Jesu Christa na adomgi damakta sikibani mahakti tongan nangi magi haina khaidokpa lakpa nate mahakti kanbiba lakpa mapuni mahakna iramda manipur busu ingta jiktana thambiba oisanu aduga adomgi hakchanggi damakta haijari adomgi imung manunggi damakta haijari adomgi hakchangda anaba ayekpa leiramba taragadi ibungo Jesu asiba mi hingalankiba numin marini siraba Lazarus hingathankhiba Jesu Christa gi blessing dagi adomgi hakchangda leiramba anaba kokpo oirasanu pungkok oirasanu maru fangna mutatkiba oirasanu Nazareth ki Jesu Christa ipagi minglenda thawai singmana sokpiduna adomgi anaba mikopsidagi kokpo oirasanu in the name of Jesus Christ Jesu Christa gi mingda adomgi anaba faba oirasanu adomdagi lapna thokiba oirasanu maming ba makal punamaki anaba in the name of Jesus Jesu Christa gi mingda faba oiro Jesu Christa na sokhrabani adomgi anabada adomgi anaba faba oiro ichinnausing adomgi punsida angangpa miracles thokanbiba oirasanu sigadaba marung matam chadana sigadaba nagadaba phattaba thawai sangadaba amambagi pangal-dagi Jesu Christa na ningkhathamba pirabani in the name of Jesus Jesu Christa gi mingna Jesu na adombu yamna nungsi ichinnausing Jesu Christa punamaki mapuni mahakna nahakpu yamna nungsi nahakki damaktasu mahakna sikibani amasung hingatkibani Jesu Christa na adomgi imung manungdasu ingthaba marang kaina ingthaba haithabiba oirasanu adomda awaba anaba akiba langtaknabadagi adomda ingthaba pinabiba oirasanu Prabhu Jesu Christa ipagi minglena hallelujah tabiriba punamukpu Eshworna sokpirabani amen chilnausing thagachari tabiribagi damakta matang asida loisinjarage mayam Eshworna punamukpu tekta kaidana thambiba oisanu aduga Jesu Christa bu adum thagatpiu mahakna nahakpu matam chuppada loinabigani taibang panbagi aroiba mafam matam phawa thadokpiroi haiduna mahakna haibi thagachari Eshworna sokpiba oisanu amen